ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Sunny Leone show stopper oigadaba fashion show event ki stage manakta bom pokhaikre New Wangparel Village ki Golden Jubilee Cum Village Foundation Day pangthokre MAMI TV News Update meeting tabiri bapum namakpu OINAM ANJALI na khurumjari hojik paw sandok na pizari Bharat ki maming lairaba film actress amasung modeler Sunny Leone na showstopper oigadaba hayeng Imphal East District ki Porompat PS ki manung chanba hata kangjaibung da pangthokadoriba House of Ali and Diana present tawba mega fashion show event ki Saba loiraba stage manakta ngasi ayuk pung 3 minute kun lom taba matamda masak khangdoi myoi singna hand grenade ama langsenduna pukai hankre Hand grenade adu kanana karigidamak pukai halibano haibadu chapchana khangbang ngamdri adubu grenade pukai pa adu da myoi sing asok apan gi pawdi leite adubu hand grenade adu hek pukai ki baga Porompat PS ki police officer sing mafam adu da changna yangsin kre hairiba hand grenade adu hapta kangjai bungi makha thangba lomda leiba makha thangba romdagi masak khangdaba myoi sing aduna langsin bo oiramba yai haina police na hairi Channel Jila ki manung channa laiba New Wangparel Village ki Golden Jubilee Cum Village Foundation ki thoram New Wangparel Village Authority amadi Jubilee Committee New Wangparel na sinduna ngarang village asigi playground na pangthokre thoram madu da social worker HL Livingston anal na athoiba mitung social worker MK Paul Haimai Jothena thoram mapu oina saruk yakhibaga loinana Episcopal of BEC Imphal gi Diocese ISD Jeremiah Moore Theodosius na Blessing Minister oina saruk yakhi thoramadung saruk ama oina village asigi chehi chamagi mathakta leiraba ahalsing khul asidagi atopa mafam singda mayum pankraba ningol singda achamba kudol pot sing tambaga loinana nat ki oiba jago isai singsu utki Hauki Irai Numitagi Hauduna, country asigi Kano Pok State Singi Oiba, Numit Marini ki Kongchet Asida, Tongan ba College Singi Satra Kuntra Mathoinaster Uyaki. Arunachal Pradesh dagi Mioi Taruk, Meghalaya dagi Mioi Mapan, Manipur dagi Mioi Mari, Loinana, Assam, Tripura, Mizoram, Amasung, Nagaland dagi Mioi Ahumna, Saruk Yaduna, Akhil Bharatiya Vidyarthi Parisad, ABVP gi members single Loinana, Kongchet Aduchatki. ABVP na Kanong Puki Satra Singbo Students Experience in Interstate Living SEIL gi matung ina atopa state singi culture amadi makhoi gi punsi mahingi matangda khangna bagidamak haukiba chahi English amaga chamapan humpu manga dagi hauduna chatharaki khongchat asi bo Rakesh na coordinator oiduna mioi kuntra mathoi asi Prayagraj hariba mafam asida ABVP workers singapunna nimit marini asi laiduna mafam sing asigi cultural heritage yengani haina sufungdoki AU gi unit president Sivam Singhana Prayagraj hariba asi Triveni Sangam gi center oibata natana gyan laiba singi tungfam ni haibaga loinana lakliba team asibu Allahabad University da chatuna maming lairaba myoi kharaga unahangani haina sufungdoki Hujik Moreda School Singna Satra Singhu Sahi Malay Kapching District Police ki apun mati mamana nupi amadagi heroin gram chamapan kuntrani thoi fagat pangam kre hari Police ki paw matungina Kapching PS ki Shrey Bhats IPS ki overall supervision makhada Subedar S Birla Singha OC CTO unit Kapching amadi Head Constable K.H. Syam Sundar Singh, Binoy Chongtham MPS, Additional SP Kapching, Bazar da achat ok toba gari sing check toba matamda, bus amada tongduna lakba nupi amadagi, hariba drug sing asi fabani hari. Police na drug ka kona na faraba nupi edugi maming.
lamjaneng khongchai chehi kunthra nipan apokpa lekhidraba khadlim kakching district ki suknu tribal dagi ni hairi mahakna drug sing asida lady bag amada sapon cap humfutara gi manung da haptuna purambani hairi police na drug ka konana faraba lamjaneng khongchai da ahan bagi wahang pahong chathaba matamda drug sing ado kakching octo parking manakta miyo yamana prokna bakhanga lakpadegi thinba lakpani haiki makha tarakpada CDO kakching gi SAB and chawba madi head constable KS umakantana luchingduna kakching auto parking gi jaga sing aduda thibo humbagi thabak chathaba matamda sora mamang ngakpigini sora maning lakai da leiba Muhammad Anjar chahi kunthra nithoi apokpagi ming Muhammad Abdul Kalam hariba miyoi asigi phone number oiramki miyoi asina lamjaneng khongchai hariba nupi asidagi mamang thadasu soft case kun manga fangkhre hari faraba miyoi sing asigi mayokta matik chaba legal action lokhatnabagi damak Waikong police station sinakre makha tabada sanabagi pau pizari mamang tha January gi tang 6 tagi hauna ningtham kang tournament parichal committee Bangladesh na sinduna Bangladesh ki Maulavi Bazar gi Adampur Bazar gi Kamalganj ki naya patan da chathariba ningtam kang tournament sing ani kunhumdoi gi ngasi sanakhiba ahanba match ta nupa gi aroiba match ta naya poton youth club amadi Bhanubil Bhanumati kangkutna panjal 13 amada thoikre ngasi gi sanakhiba match ta Mayapoton Youth Club na toss ngamduna sanaba hauki loinana Bhanubil Bhanumati kangkutna maikai khanki ngasi gi sanaba asigi referee na Rupachan Hamom aduga scorer na Bizon Soren Sangbam na oiki hayeng nupi gi league round loirani aduga lakliba tang 19 da semi final sanaba hauragani lakliba tang 18 ki ani suba round knockout match ahanbada Nityanan Kangkut Mingolpurga Nayapoton Youth Club ka sanagani ani suba match na Lining Thau Kangkut Sipganj ka Gopal Dev Kangkut Manipur ani na sanagani Aroy bada maru iba pa umu khana Sunny Leone na so stupor oigadaba fashion show event ki stage manakta bomb pukhaikre New Wangparel Village ki Golden Jubilee Kam Village Foundation Day pangthokre matang asida amuk kana krumse The pinnacles of success for your children. Get enrolled to one of the finest schools in Northeast India, UNACO School. Excellence in education. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commit open for 2023 and 24.